ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯩꯃꯔꯥꯝ ꯋꯥꯔꯣꯏ ꯆꯤꯡꯗ ꯂꯥꯟꯖꯦꯟꯅꯔꯨꯕꯗꯒꯤ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯛꯂꯕꯁꯤꯡꯒꯤ ꯑꯋꯥꯠꯄꯁꯤꯡ ꯌꯦꯡꯁꯤꯟꯕꯤꯅꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔꯗ ꯀꯣꯀꯣꯃꯤꯅ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯀꯟꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯉꯥꯛꯄ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟꯒꯤ ꯍꯥꯟꯅꯒꯤ ꯐꯣꯔꯃꯔ ꯑꯦꯛꯇꯤꯡ ꯆꯦꯌꯔꯄꯔꯁꯟ ꯈꯥꯏꯗꯦꯝꯃꯅꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ North East Windona Sandok Numidangi Pau Miyeng Tabiriba Singbu Chan Mabamna Krumjari Hausik Pau Sandokna Pizari Laimaram Waroi Chingda Lanjennarubadagi Masagi Yumda Hanjennaraklaba Singi Awatpasing Yengsinbinaba Visnupur District Deputy Commissioner Da Kokomina Ayiba Gerald Pisankre Laimaram Waroi Chingi Yum Ayamba Semsindaba Yaroidaba Maramna Amadi Matik Chaba Toilet Sing Laitabada Natana Yum Karamapung Fana among Ata Tokibana Maram Oraga Kokomigi Tomi Singna Kupna Yengsilaba Matungda Mathau Taba Selgi Tingbang Tobina Bagidamagda DC Daiba Gerald Pisinduna Haizakibani Amadi Hosik Kari Tolakpa Yai Haiba Kangba Ngamdabana Maram Oraga Kulgi Jangzafam the Ngakliba Security Personnel Sing Maitei Amadi Kuki Anigi Tainaba Tambiduna Sexina Ngak Senbina Basu Wakat Gerald Aduda Taksin Cray Mioibagi hak kanba mioibagi hak ngakpa haibasi mioiba ama oina pokpagi khwaidagi chawba thodang amani haina Manipur Human Rights Commission gi hanagi former acting chairperson Khaidem Manina Fongdorakli wafam ase hayeng pangthokadoriba International Human Rights Day gi mang oinana press tathadorokpa video footage samada fongdorakpani makna makhata na hai mioiba amana masagi hak tanaba honabada movement khara changsinbana oiba yaroi logi Court ki matinga iroina na masagi hak tanina ni haiba wafam thamlagli Margi tangtara achi International Human Rights Day haidana prithvi ki mapum punamukta pangthokadori masige mamoi nana Manipur da hayeng pangthokadori ba International Human Rights Day asiga mari lenana hanana Human Rights Commission gi thopuramba amu aina ene miyamda paujela pijari miyabigi hak ngakpa miyabigi hak haibase khwaidagi hana maruoiba mioiba mapukta poi bisingi adugumba thodang amani maram aduna asigumba aikhoigi hak tanabu honabada aikoina thauna phana thenaba mu changi adugumba aikhoigi hak phangnabu honabada thokom na tawba movement khadatangi chamna tawba ke khadatangi tawba duni yaroi movement should to Wadabani, Loyana Law Court Ki Matem Loraga, Aikoigi Hug, Aikoigi Right, Punama Chair, Nanabu Honavada Quena Tona from the Sangla, but to me. December Tara International Human Rights Day 2025 asina lakpada Korokomna Manipur Miyam gi mafamda Miyam gi hak ngaksanabagi damak apunba lantheng ama changsin minaba chummi haiba wafam thamlakli luf asigi maikeri gi thadorokpa cherol amada makhata na hai numit asina mioiba furuf khudingmak akiba yaudana maning makha tamna hingnabagi thodang adu piri 𝐿955 December Tarada United Nations Organization UNO gi General Assembly na Universal Declaration of Human Rights UDHR chatnare haina lauthokna December Tara asibu
Manipur sutinba ngamnaba hanba leitaba lanjang ama Manipur furuf miyamna changsinba ngamba oirasanu haina cherol asina makatari. Tokna imungi awabada sarug yarakli. IDP Singna Lamboy Khongnang Khongda Chatharakpa Khongjang Numit Mapani 𝐶𝐞𝐲𝐸 Internally Displaced Person IDP Singna Coordinating Committee on Manipur Integrity COCOMI ga khutsam naduna Chatharakpa Relay Shit in Protest Numit Mapani 𝐶𝐞𝐲𝐸 Khongjang adugi maru oiba pandam singdi IDP Sing masagi yumda hanjan hallu Lengawna IDP Singda tengbang bagi thabakta transparent lehallu amadi masagi yumda hanjan hanbada security matik chana lehallu haiba wafam sing oiri Ngasigi mifomda RK Tharaksana Convener COCOMI Women Front Tiam Bharat CSSIMU Hemantani Editor Wail Kati KSS Dama President Roadside Street Vendors Association Amadi Kuraizam Kamba Convener Committee on Protection of Mayday Victims Morena Wangangloi Oiki Elite Camta Leminariba IDP singsi toan ba mafam degi su oiba yaw da banate kudam ina haizer bada kangpoki degi lanjenarakpa churachampuri lanjenarakpa more degi lanjenarakpa amasung manipur gi tampaki lojing loya degi lakpa singsi punna leibina matamda IDP amaga wakhal khenada basanate haida hangza ba haitare IDP mansi thongriba punna changchan ba ama darka oina Imphal West District ki manungda laiba Lairen Sajikta Lairen Kabi Kadangban GP ki Ward Member 𝐶𝐻𝐸𝐸 ga AGC Manipur State ka khutsam naraga LPG gas ki consumer singda chakthong gas asi matau karamna sizinnagadagi amadi khudong thibadagi matau karamna jackson thorang lokhatgadagi habigi matangda mass awareness cum training program ama ivudau kaubru lampak Lairen Sajikta pangthokre ngasigi awareness program aduda AGC Manipur State ki manager SS Joy Prakash na haikibada gas haiba asi nupi oibi singidi yamna maru oiba khangdaba yadaba amani maram aduna khudong thiba singdagi ngakthoknabagi damakta awareness program asi mafam khudingda pangthok patfam thamki Chama Marifudra Nithoi Rak Suba National Reconsolidation Month ngasidagi United People Front Nasinduna Measure Kundalaiba Manipur Press Club Taba Haudokre Kanglagi Senglaba Laifamdagi Maira Lauduna Ikoi Amuk Kuntaklaroi Haiba Timga Lunina Haudokiba National Reconsolidation Man Asida Manipur Kak Natana Tongan ba State Singda Suchatuna Tha Ama Chupna Chatkadoriba Kongchit Kamari Lenina UPF ki advisor El Jadumanina Haikibada Kumjali Sangamaga Chanipan Taramapan Manipur Gining Taugi Imung Manunda Nusi Naraktabana Masigi Kudong Jaba Lauraga Awa Leva Gining Tauna Landaraktuna Manipur Chaitaret Kuntakpa Toki Adum Oinamak Maharaj Gambir Singh Jinglen Nongdren Komba Amasung Manau Nupa Nursing Punsinduna Manipurbu Lisangamaga Chanipan Kuntarukta Awagi Makutagi Amuk Handoki Madam Adudagi Hauna Ngasi Fawba Ikoi Maselgi Marakta Nusi Chanaba
बराक वैली असम की तोान तोान चतना प्रोग्राम तौजगनी मागी निथौ गंभीर नुमित 9 जनवरी निथौ गंभीर मोफम कनोदगी कांचीपुर की मफम खोचत लाग लैसु कल खोचत लाग मणिपुर कॉलेज ग्राउंड लोसनजगनी Manipuri Students Federation MSF na kumza lisangani kuntaruk ki anoba academic session dagi admission process da required document ama oina wasakche drug free commitment affidavit anti drug affidavit yaukhannabagi matangda Governor Commissioner Education S amadi Director Education S da memorandum pisinkre chai asidagi hauduna class 8 dagi 12 fawagi bosem kosem CBSC gi makhada leiriba Manipur da operate toba mahailoi sangpumna magna Masi sungsoi soitana wasakche drug free commitment affidavit anti drug affidavit yauhan gadabani haina MSF na lautok sakibagi matung ina skimana funky lunina tournament asige home suba match tana NCCT golapatiga SM Ply House hata team anina run homfadran homdoi da tai oiraga point amamam yenakre match aduda SM Ply House ki sanaroi jahirna man of the match ki mana funky mari suba match sana street gangs moising na eagle eye 𝐋𝐢𝐯𝐿 wicket ahum da mai chiba piki match aduda mai pakraba street gangs moisingi Mohammed Nurna man of the match ki award fangphangam kibani cricket tournament aduda tongan ba cricket team kun mari na saruk yaraga group mari thokna khaidoktuna athoi hen changdam nari Miyoibagi hak kanba miyoibagi hak ngakpa haibasi miyoiba ama oina pokpagi khwaidagi chawba thaudak amani haina Manipur Human Rights Commission gi hanagi former acting chairperson Khaidem Manina phongdorakli Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Haksang panatamgi hairabadi iramda masimaktada leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari aduna state wangmada amu kari gi chatlugani aikhoigi manipur da su hojikti awang bathaki healthcare fanglabada matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi afaba thaki layeng patapta yumpam oiba service lobiyu Babina Hospital, where hope meets compassion. Akupa marol gidamak Babina Hospital, Sajiwa Jail Road, Kabaisoi Impal East Lengsin Birau. Natraga, aikoi ki phone number 6909 390666 ta call to birau.